Moreh Police की CDO सिंह chahi ama fana mathou tourakliba asida leingakna mapung fana miyeng changbidre haba wafam sing thamlakle. Police officer ama yauna miyoi kaya asi ana asok apan nanghankraba yamna khudong thiningai oiraba mafam asida Police Department ke Casper gari ama fawa thambidaba haibasi laibak thibani. Moreh da leiriba maitei CDO sing hojik aduke mate khudong chadaba mayoknari. Tha ahum natraga tarukta rotation naina duty change taunagadaba adusu makok thongba police officer sing naso miyeng changbidre lan hodringai dage duty tauduna lakraba CDO sing haujiksu adumak mathau tauduna lakle. Manipur Police Department ta lairiba CDO sing ari anau sinabagi tanja athubada leingakna miyeng changfam ningbagi apamba pangthokpaga loinana Manipur gi international border oriba Moreh Police Station dasu Casper truck ama thamfam thoktabra hainasu hanglakladuna Moreh da mathau tauriba CDO amadi Police Department ke miyoi sing aduki matik wabana mayoknariba asida leingak amadi makok thongba police officer sing na miyeng changhaningbagi pukning chingsilakle.